If you can dream it, you can do it. Nahakna manglan ama sagatpa ngamlaba nahak soidana madu thabakto onthokpa ngamgani haibani. Masa tawsinaba nate, sasinaba wahisu nate. Mafam asida sizinariba manglan haibase ahingda tumthakraba matung mangliba manglan du nate. Taibangda mikap thoklaba kandata sagatliba manglan adubune. Ngasigi punsi wari ase munna taminase amadi manglan ambabu karamna thabakto onthokpage khangminaduna adomadongi manglan dusu ngasigi wari asidagi inspired oiduna soidana thabak oina pangthokpa ngambu oise punsi maikena mayambu ngasisu mahusagum taramna oksare video asibu mineng tabiribu khudingmakna punsi maikegi YouTube channel asibu subscribe toba kawigeno amadi like share tawduna adomadongi mod comment section da phongdokpiram mangmangba toktaba manglan mayam ama mathang sagatpa ngamkhiba honaba leptaba thajaba mangdaba zero dagi oirakkhiba rejection mayamdagi likhatuna aikoi khudingmakta pukning thawaliba Prithibida animation hairiba hiramsida tonganba mahao ma khudol tamma ngamkhiba mahakna puthokpa animation gi cinema kayada Academy Award 13 amadi Golden Globe ahum aduga Emmy Award ama fangduna mingchat kaya purakraba Walt Disney gi samlappa punsi wari taminarse 1901 gi December tang manga da Chicago gi Hermosa 1249 Trip Avenue hairiba mafam masida Disney poke mahak Elias Disney amasung Flora Cole gi macha manga gi manungda mari subane mahaki mapa sa farmer ama oirami aduga carpentry su oirami makhut masa yamna haiba misak amadi oirami hairiba sinpham asina yum puba ngamlaktabadagi mahak matamga chanaba sinpham ama amuk hongduna ensang mana masing haira amuk yolame Masinasu konadabana maram moiraga mahaki mayum hingkol yonthoklaga khungang Marceline Missouri da lake Disney na yamna ngalingai ningsingba thoktraba matamdagi lai yekpada maung maril tana yekpagi wafam dilaike Missouri da honglaklaba matung masagi chahi manga rom surakpa aduaida mahaki yumthangnabada leiba retired tawraba nupa amagi sagol amakak yekpinaba hairake amadi laisi yekpibagi damak paisa phanglame masidagi Disney lai yekpada hena interest leiba horake Jajet bu oiro ahangba floor bu oiro paklang da bu oiro ahangba lai yekpa yaba mafam ama hek phangbada lemna tharamde kainoma hek di yeksilame nongmadi machan nupiga loinana yumgi paklang da yeksin bayaba yeksilaba matung pungmu mu khiduna mapana thina chaikibagi phukibagi wari lai mapana numit khudingi loba appeal to region hairiba newspaper sigi front page da yawba politician amasung cartoonist Ryan Walker gi lai khudingmak numit khudingi mahakna yenglaga amuk yekthoklame Numit khudingi nong matakangdana burning desire haibase wakals de karigumbi amata changluidabane nagi desire to khangadabane tawsinnaba namdana ohenbana yagadabane madu matam khara khakini asomna mahaki machanupi Ruth loinana khara thengna 1909 dagi Marceline da leiba Park School da lairik tamba chatpa horke 1911 dadi makoi amung Missouri gi Kansas City da mayum hoglakre mafam sigi Benton Grammar School da amung lairik makha tamthake hairiba school asidane mahaka lairik punna taminarakba mamanaba mahaki punsigi yamna maruiba misak amagi role su lauriba Walter Pfeiffer ga thengnakhiba Walter gi imung manung family asa theater da ngauzaba imung amane mahakna Disney da vaudeville amasung motion picture ani si introduce tobiki Disney yamna ngalingai matam Walter loinaringai matam asi mayumda leibadagi mamanaba Walter gi da leibani hele sel thungi phibam yamna natai charak tabana maram moiraga Elias na khabar ani khaki hawker su oirame The Kansas City Star amasung Kansas City Times hairiba anishine hairiba khabar ani asa Disney amasung mahaki mayamba roiga ayuk anganba pung mari makai adwaidagi hawgattuna school chatringai mamangda khabar sing adu hegek thindoi aduga Evening Star haibasna school halaklaba matung amuk thille asumna yumthong lising amaga chahum lomda numit khudingi khabar yenba chalame nahak kari khanbage paisagi awatpasna pik thalakba mikupta angang oijarabasu phamduna leiba ngamkhidaba haibasimak daitamasak khangbagi khudamne Class 12 tamlaba phawba mama mapana mondum montek mathakta yoktuna napalna thumatlaba angangsingna masigi magun masigi chaina masak khangba honade ichabu nungsibagi hakanda haibadi nungsibana manganbasu yaudaba nate tumba watpana maram moiraga maha class ta hekta tumthoke asumna class ta takpa kaya khanghaudabana exam gi result de aduki matik mark sona lake adum oinamak mahaki khabar yonbagi routine asi chahi taruk leptana chatharame adubu mahak yekpa khotpagi thabakti kaitongnungda nathairaga thamkhide hapta amagi thangja numit khaktamak tauba Kansas City Art Institute ta tamtharami aduga correspondence ta cartooning gi course amasu tamlamme laibak thibadi makoina khabar yonduna tungchin jarakpa senpham sing puduna mapa mafum khangdra mangke aduga mayambani Harvard amasung Raymond su leita lairabana pik thallaba masing khangdana toina sara henmalakpana maram oiraga mayumda leiningdabana mayum thadoktuna chenke Disney ga matam khudimakta chaminakhibase mahaki hek thangnaba mayamba roine
matam khudingmakta Roy mahaki support tawki machanupi amadi mamagidamak matam khudingmakta Roy amasung Disney na lepki Disney na ngalingai matamdagi thengnarakpa struggle mayamsidagi mahakna asumna hai all the adversity I hate in my life all my troubles the obstacles have strengthened me ayaki punsida thengnarakpa khudong thiba nuaitaba awaba amadi ayetpa mayam asina hena thongna leiba misak ama ohenke awaba mikup nuaitaba khangma ngamdaba saina ayetpa apanba mayam ama nahaki punsina thengnaribagi matik nahaki panthung naksilaglibani haibase aikoi kaufode madubu nathairaga chatpa haibasina naksilagliba nahaki pandam madudagi nathai khigadoribane matang asida 3 feet from goal haiba pawruwadu ningsingba yai 1917 da Chicago gi city da amuk lagle amadi McKinley High School da amuk ming chansille amasung school asigi newspaper ge cartoonist ama woineba offer lake World War I gi patriotic pictures singsu mahakna yektuna mayamna yenghalame si khakta natana mahak Chicago Academy of Fine Arts tasu numidangi course ama yausilame 1918 da mahak German thengnabagidamag United States Army da changnaba trial kaya yarame adubu sahi naumanbana reject toroke mahak mama lebakusu yamna nungsijaba misakne pokpagi sahi khara semdok semjin tawraga mahak uchina sina 1918 da Red Cross da ambulance driver oina thabak tawba hauke mahak France da matam khara leiraba matung November da amu halake mahakna ambulance ki nakanda mahakna cartoons kaya yeglame madubu ururaga army gi newspaper Stars and the Stripes da su cartoon yekpagi thabak tawrame mahak Kansas City da 1919 October da lakre amadi Passman Rubin Commercial Art Studio da amuk matik ama thabak tawrame advertisement gi theater program singi amadi catalog kaya gi cartoon mahakna yeglame amadi America gi afaw inventor entrepreneur amadi cartoonist UBI works thengnaki amadi mangondagi anuba idea kaya phangke 1920 haibadi masagi sahi 19 lom surokpa aduaida Passman Rubin asa revenue aduki matik handarki masina maram oiraga hairiba mafum masidagi thabak tokpa take tanja se lemna mangalamde mahakna haijarakpa mahi amadi tamsilakpa loksing kayadagi mahak masagi company ama hangduna soidana mai pakba ngamgani haibagi chap chaba thajaba duda yumpham moiraga masagi company ama hangnaba warep lauke Rix kayaga loinana company The Short Lived Iworks Disney Commercial Artist haina maming thonba ama linkhalame asigomba mahakna haijariba sinpham asida achauba cartoon animation gi company ama leiduna mai pakpa miyamna khwaidagi pamnaba ama ohenba haibasa mahaki manglane mahaki dream ne adubu company asa kanana su pambikide customer singi pukning chingchinba ngamkhide kanana su makoi gi animation short movie sing yengba lakpikhide company asida ariba paisa kharadu loina invest tawthokibana maram moiraga makutta leramba paisa punamak loisenke bankrupt amuk oike asumna Disney gi anba company chawna maithike adubu Disney toktokide aina matam khudimakta haribadune stand back haibasa yamna maru oi matam khudimakta mahakna mahakki achuba animation movie kya puthokpa ngamba mai paklaba company amagi mapu oiba haiba mahakki manglan adu kaidongnungda ningana balaikide Disney na asumna hai everyone falls down getting back is how you learn how to walk chatpa haina ba honarakpa tuba haibasa adumak thengnaraga leigadaba kudong thibane adubu amuk haugatuna chatpa haina ba honabuduni maru oiribade amuk tuba amuk haugatpa amuk tuba amuk haugatpa hairiba procedure sa businessman natraga entrepreneur amana matam kuimak thengnaraga leiragadaba nathairaga chatpa yaroidaba amane masi aikoi khanggadabane akoina entrepreneur natraga business ama haudoktuna thabak ama tauge khalakpa mikupta matam punamakta mai paklaga leigani haiba wakhalon sidi aikoigi koktagi matam kudimaktagi lauthokadabane makoyanina yanaduna matam khara company ase thadoktuna paisa talunabagidama Kansas City Film Ad Company da thabak tawrake iWorks mathantana company ado chalaiba ngamlaktabana mahaksu company asida join tawrake company asina anauba makhalgi cutout animation gi technique sizinaduna animation short movie amadi advertisement gi damak animation kya puthoklamme hairiba cutout animation haibasi animation movie singi horokfam ni hainasu kanagumana hainaba yawi cutout animation haibasi cartoon character sing paper na kaktuna semlaga camera lauduna frame by frame photo lauduna madubu computer da amuk samjinarapane hairiba cutout animation asa Disney na yamna interest leke masidagi mahak Mute and the Jeff amasung Coco the Clown hairiba maming leiraba America gi newspaper cartoon series singi mami kaya yeglame hairiba mafam asida thabak tawna animation lyrics sing waiduna amadi camera waiduna tumba chaba khangdana mayumda experiment kaya tawba hore amadi aroibada shell animation makalsina cutout animation dagi hena khudong chaba heli haiba khanglake asumna mahak anisuba attempt oina anauba business ama amuk mahaki co-worker oina thabak tawminariba cartoonist Fred Harman ga amuk thabak tawminaba hauruke matamsida oikhiba makoigi maruoiba client asi local Newman theater na oike
amadi Newman's Love Ogram haina maming tonba short cartoon kaya puthoktu na yolami 1921 gi May da Love Ogram asi mayamna yamna pamnaba ama oikhibana mahakna Love Ogram studio ma saganaba taurang pumba loisalame amadi mahakna animator kaya thabak piramme makhoi singdugi manungda Fred Harmans gi manaunupa Hughes Rudolph Ising amasung iWork nachingba maming leiraba animator kaya mahake studio da thabak toholame adubu Love Ogram gi cartoon khaksina di company ase chalaibada konaramde Bramasina mahakna Alice Wonderland puthore hariba animation short film ase live action ga animation ga punchinba dugumba makal gi cinema ne hariba makal gi animation ase anoba Disney gi changyeng amasu oirame adubu masi puthokpa kara thengkibana maram oiraga Love Ogram studio kanmangam kide 1923 da mapung phana bankrupt hoiki amadi mahaki anishuba business ki asa maichiki amuk makok tagi hauba take 1923 gi July da Disney anoba asa kaya ga loinana Hollywood ta lake matamse mahak masagi chei kumathoi sure matamse New York ta cartoon industry gi center oiriba matamne New York ta laklaba matung mayamba roiga loinana ahumlak suba attempt oina Disney Brothers Studio koba studio ma linkhalame hariba studio sigi maming asi kona amuk The Walt Disney Company haina maming thonduna film puthokpa yana bo honarame hariba company ase khara domang mai pangna changsilame Maramasina Maka Hana Kansas City da tabak tominari basing haibadi iWorks na chingba amuk kauke 1925 ki angan basarukta ink artist Lillian Bounce thengnaki mahak Disney ki company da tabak tawrakibani masidagi khangnarakibani asomna chahi simaki July ta da makoi ani luhongki makoi ani gi machanupi ani pangjaki 9 December 1933 da poki aduga Sharon koba amaga Sharon di makoi ani ne yoksabane 1926 ta ahan boina officially Walt Disney Studio Hyperion Avenue da establish tauke hariba studio asi mafam sida 1940 fawwa leirame asomna Alice ki series asi 1927 fawwa sandoklame hariba series ase thoidokna pamna bamak oidrabasu viewers di adumak walamde series asi kuina sum sandorakpana maram oiraga Disney tanthaba phoroke anoba wakalon sagatpa hoke anoba cartoon character ama khanba hoke asumna mahak amadi iWorks ki apunba wakalondagi marirak suba sanging oina Oswald the Lucky Rabbit ki character puthorake hariba series ase puthokna ba hona bada producer oiriba Charles Mintz dagi fi wangna loningbagi wakalon laike adubu Mintz na yakide masigi wahaudagi mahakna fi wangna loningbagi wakalon adu handokdrabadi Mintz gi masagi own studio ma sagani haina fawba ki halake copyright owner mahakna oiba ngamkide aduga hariba thodok asigi maramdagi mahak adugi matik nungaikide hariba thodok asidagi Disney gi star pumba thabaktagi loina pothake amadi samnagi iWorks kak natana matamase mahak ningba yamna kaiki amuk anda hawgatpa ngamlaroidra fawwa khanke anoba staff sing amuk recreate tawba haibase arai wofum manate aduga makhoi loina thabaktagi pothaki besina mahak masada ninghanaba kayamasu pik thalam chai nabakya gi marakta hariba animated short movie asi release tawke amadi mayamna yamna pamnaba amasu oike adubu Disney gi oinadi hariba asimasu maithiraba khongthang amoike mai paklaba mioi singdagi tamjaningai oibase makoine irai laina tokthokdaba haibasini amadi makoina ningkiba pandamadu hongdaba madubu phangnaba honarakpada thengnaba kudongtiba punamak mayoknaba ngamba haibasini Disney shu kaidaunungda maithiraba lanmi amagum pukning wakal sonthana laikide mahaki dream ni Prithibida animation hairiba hiramsida khwaidagi maming leiba khwaidagi haisingba misak ama oiba haibasi Oswald gi character ase mahut sinnaba amung anoba wakalon ama puthongnaba honarai 1928 ki angan basarukta Micky Mouse ki character gi wakalon lakpa hoke Disney na Love Ogram studio da leiringai mahaki pet mouse ama leirame hariba pet mouse asidagi inspired oikibani haina su thajanaba lei ahanba mahakna khanba maming se Mortimer Mouse haina tholame adubu mase mahaki nupina maming se phajaba watli yamna pompous oimali haiduna Mortimer gi mahut Mickey haina kauke mahakna yekba sketching adu iWorks ka amuk revise tawduna animate tawbada hena laithok hannaba honarame Disney gi employee mana asomna phongdoe UV na Mickey gi physical appearance design tawe aduga thawai di wall na hapane haibadi UV iWorks se Disney gi damakta di line tharakpaga chap manakiba misak amane matam khudingmakta marup oina su tinariba iWorks support adumak tawduna lai makoi anigi marakta maruki nungsinabagi asengba wahanthok leikibane asomna mangarak suba sanging oina ahanba Micky Mouse ki series puthorkibase 1928 ta Plain Crazy haina thonba short ama puthoki adubu masi audience singna hek pamba haibadudi oikide masigi mathang tarulak suboina The Galloping Gosso amuk puthoraki adubu masi distributor laikidabana maram oiraga chauna maitiki matangsida ningsingba yai when you believe in a thing believe in it all the way implicitly and unquestionably
ꯃꯁꯤꯒꯤ ꯃꯊꯪ ꯑꯐꯥꯎꯕ ꯖꯥꯖ ꯁꯤꯡꯒꯔ ꯑꯃꯒꯤ ꯚꯣꯏꯁ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤꯛꯀꯤ ꯃꯥꯎꯁꯀꯤ ꯑꯍꯨꯝꯁꯨꯕ ꯁꯦꯔꯤꯁ ꯑꯣꯏꯅ ꯗꯤꯁꯅꯤꯅ ꯇꯔꯦꯠꯂꯛ ꯁꯨꯕ ꯑꯣꯏꯅ ꯁ꯭ꯇꯤꯝꯕꯣꯠ ꯋꯤꯂꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯤꯁꯅꯤꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯄꯤꯛꯆꯔꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯣꯏꯅ ꯂꯩꯔꯝꯕ ꯄꯦꯠ ꯄꯥꯋꯔꯁꯀ ꯀꯣꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯄꯥꯋꯔꯁ ꯁꯤꯅꯦꯐꯣꯟ ꯔꯦꯀꯣꯔꯗꯤꯡ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯊꯣꯛꯈꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯑꯦꯅꯤꯃꯦꯇꯦꯗ ꯁꯤꯔꯤꯁ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯁꯣꯔꯠ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯟꯅ ꯃ꯭ꯌꯨꯖꯤꯛ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛ ꯃꯇꯝꯁꯤꯗ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤꯁꯤꯡꯒꯤ ꯚꯣꯏꯁ ꯑꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯑꯐꯥꯎꯕ ꯀꯥꯔꯜ ꯁ꯭ꯇꯣꯂꯤꯡ ꯅꯦꯛꯇꯨꯅ ꯑꯍꯦꯟꯕ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯗ ꯁ꯭ꯀꯦꯂꯦꯇꯟ ꯗꯥꯟꯁ 1928ꯗ ꯄꯨꯊꯣꯔꯛꯈꯤ ꯍꯥꯏꯔꯤꯕ ꯁꯣꯔꯠ ꯃꯨꯚꯤꯁꯤꯃꯗꯤ ꯑꯥꯏꯋꯛꯁꯅ ꯑꯦꯅꯤꯃꯦꯠ ꯇꯧꯕ ꯌꯦꯛꯄ ꯈꯣꯠꯄ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯛꯀꯤ ꯃꯥꯎꯁꯀꯤ ꯁꯦꯔꯤꯁ ꯁꯣꯔꯠ ꯃꯨꯚꯤꯁꯤꯡ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄ꯭ꯔꯣꯐꯤꯠꯁꯤꯡ ꯑꯗꯨ ꯗꯤꯁꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯌꯔꯒꯤ ꯆꯥꯡ ꯌꯧꯅ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯄꯥꯋꯔꯒ ꯎꯪꯈꯠꯅꯕ ꯊꯣꯛꯈꯤ ꯃꯁꯤꯗꯒꯤ ꯑꯥꯏꯋꯛꯁ ꯐꯥꯎꯕ ꯗꯤꯁꯅꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯥꯋꯔꯒꯤꯗꯃꯛ ꯊꯕꯛ ꯇꯧꯅꯕ ꯁꯥꯏꯟ ꯐꯥꯎꯕ ꯇꯧꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁ꯭ꯇꯣꯂꯤꯡꯁꯨ ꯗꯤꯁꯅꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤ ꯑꯥꯏꯋꯛꯁ ꯌꯥꯎꯗ꯭ꯔꯕꯗꯤ ꯗꯤꯁꯅꯤ ꯁ꯭ꯇꯨꯗꯤꯑꯣ ꯊꯣꯡ ꯂꯣꯟꯕꯒꯤ ꯐꯤꯚꯝ ꯌꯧꯔꯛꯈꯤ ꯑꯣꯛꯇꯣꯕꯔ 1931ꯗ ꯃꯄꯨꯡ ꯐꯥꯅ ꯗꯤꯁꯅꯤ ꯁ꯭ꯇꯨꯗꯤꯑꯣ ꯊꯣꯡ ꯂꯣꯟꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯂꯤꯂꯤꯌꯟꯒ ꯂꯣꯏꯅꯅ ꯀ꯭ꯌꯨꯕꯥ ꯑꯃꯗꯤ ꯀ꯭ꯔꯨꯖ ꯑꯃꯗ ꯄꯅꯃꯥꯗ ꯀꯣꯏꯕ ꯆꯠꯈꯤ ꯃꯥꯏꯟ ꯔꯤꯂꯦꯛꯁ ꯇꯧꯈꯤ ꯄꯣꯊꯥꯈꯤ ꯋꯥꯔꯛꯂꯕ ꯇꯧꯐꯝ ꯈꯜꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗ ꯀꯣꯏꯕ ꯆꯠꯂꯨꯕ ꯑꯦꯗꯚꯦꯟꯆꯔ ꯅꯠꯇ꯭ꯔꯒ ꯚꯦꯀꯦꯁꯟ ꯇ꯭ꯔꯤꯞ ꯑꯃ ꯆꯠꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯋꯥꯔꯝꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯄꯨꯝꯕ ꯄꯨꯝꯌꯥꯡ ꯌꯥꯡꯒꯅꯤ ꯑꯁꯨꯝꯅ ꯚꯦꯀꯦꯁꯟꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯄꯥꯋꯔ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯂꯝꯕꯤꯌꯥ ꯄꯤꯛꯆꯔꯒ ꯑꯃꯨꯛ ꯑꯅꯧꯕ ꯀꯣꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯈꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯗ ꯉꯥꯎꯕ ꯗꯤꯁꯅꯤꯅ 1932ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯨꯜ ꯀꯂꯔ 3 ꯁ꯭ꯇ꯭ꯔꯤꯞ ꯇꯦꯛꯅꯤꯀꯂꯔꯗ ꯐ꯭ꯂꯥꯋꯔꯁ ꯏꯟ ꯗ ꯇ꯭ꯔꯤꯁ ꯄꯨꯊꯣꯔꯛꯈꯤ ꯍꯥꯏꯔꯤꯕ ꯁꯣꯔꯠ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤ ꯑꯁꯤꯒꯤꯗꯃꯛ 1932ꯒꯤ 5ꯁꯨꯕ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯑꯗꯨꯒ ꯁꯣꯔꯠ ꯁꯕꯖꯦꯛ ꯀꯥꯔꯇꯨꯟ ꯍꯥꯏꯔꯤꯕ ꯀꯦꯇꯥꯒꯣꯔꯤ ꯑꯁꯦ ꯑꯍꯥꯟꯕ ꯍꯥꯞꯄ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯁꯨ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯐ꯭ꯂꯥꯋꯔꯁ ꯏꯟ ꯗ ꯇ꯭ꯔꯤꯁꯅ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯀꯦꯇꯥꯒꯣꯔꯤ ꯑꯁꯤꯒꯤ ꯃꯅꯥ ꯂꯧꯈꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯦꯋꯥꯔꯗ ꯑꯁꯤꯗ ꯃꯤꯛꯀꯤꯁ ꯑꯣꯔꯐꯟ ꯍꯥꯏꯔꯤꯕ ꯃꯤꯛꯀꯤ ꯃꯥꯎꯁꯀꯤ ꯁꯣꯔꯠ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤ ꯑꯁꯤꯁꯨ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯒꯤꯗꯃꯛ ꯅꯣꯃꯤꯅꯦꯠ ꯇꯧꯈꯤ ꯑꯃꯗꯤ ꯑꯣꯅꯔꯔꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤ ꯑꯗꯨꯒ 1933ꯗ ꯗ ꯊ꯭ꯔꯤ ꯂꯤꯇꯜ ꯄꯤग्ꯁ ꯄꯨꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯁꯤꯃꯥ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯅ ꯂꯣꯏꯅ ꯄꯥꯝꯅꯈꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤ ꯍꯥꯏꯔꯤꯕ ꯁꯣꯔꯠ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤ ꯑꯁꯦ ꯗ ꯃꯣꯁ ꯁꯛꯁꯦꯁꯐꯨꯜ ꯁꯣꯔꯠ ꯑꯦꯅꯤꯃꯦꯁꯟ ꯑꯣꯐ ꯑꯣꯜ ꯇꯥꯏꯝ ꯍꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯤꯁꯇ꯭ꯔꯤ ꯁꯦꯝꯈꯤ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯦ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯑꯃꯒ ꯑꯃꯨꯛ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯅꯤꯒꯤ ꯁ꯭ꯇꯥꯐ ꯑꯁꯤ 200ꯗ ꯐꯥꯎꯕ ꯍꯦꯟꯒꯠꯄ ꯉꯝꯈꯤ ꯃꯨꯚꯤ ꯑꯁꯤꯗꯒꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯑꯣꯏꯅ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤꯁꯤꯡꯗ ꯅꯣꯛꯅꯤꯡꯕ ꯈꯛ ꯅꯠꯇꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯥꯡ ꯌꯥꯎꯍꯟꯕꯁꯤꯅꯁꯨ ꯑꯌꯦꯡꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯕꯁꯨ ꯉꯝꯂꯛꯈꯤ ꯃꯌꯥꯝꯅ ꯊꯥꯖꯅꯕꯗ ꯑꯦꯅꯤꯃꯦꯁꯟ ꯃꯨꯚꯤꯁꯤꯡꯗ ꯏꯃꯣꯁꯅꯦꯜ ꯁ꯭ꯇꯣꯔꯤꯒ ꯌꯥꯎꯁꯤꯜꯂꯛꯄꯁꯤ ꯗꯤꯁꯅꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯅ ꯊꯥꯖꯅꯕ ꯐꯥꯎꯕ ꯌꯥꯝꯅ ꯂꯩ ꯗꯤꯁꯅꯤ ꯑꯁꯨꯝꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡ ꯃꯗꯨꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯔꯥ ꯑꯃ ꯑꯣꯏꯅ ꯇꯝꯁꯤꯜꯍꯧꯔꯒ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯂꯕ ꯑꯦꯅꯤꯃꯦꯁꯟ ꯃꯨꯚꯤ ꯀ꯭ꯔꯤꯌꯦꯇꯔ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯛꯈꯪꯂꯤ ꯗꯤꯁꯅꯤꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯟꯕꯁꯦ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯄꯁꯤꯅꯤ ꯃꯍꯥꯛꯅ ꯍꯩꯖꯔꯤꯕ ꯃꯔꯝꯁꯤꯗ ꯀꯔꯤ ꯑꯅꯧꯕ ꯍꯥꯞꯆꯤꯟꯕ ꯌꯥꯏ ꯀꯝꯗꯧꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯏ ꯃꯌꯥꯝꯅ ꯄꯥꯝꯅꯕꯁꯤ ꯀꯔꯤꯅꯣ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯁꯤꯗ ꯌꯥꯎꯔꯒ ꯀꯝꯗꯧꯅ ꯑꯣꯗꯤꯌꯟꯁꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯜꯂꯒ ꯂꯩꯕꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯅꯤꯃꯦꯇꯦꯗ ꯑꯁꯤ ꯁꯤꯅꯦꯃꯥ ꯑꯃꯒꯨꯝ ꯋꯥꯔꯤ ꯄꯔꯤꯡ ꯑꯃꯗ ꯄꯨꯗꯨꯅ ꯑꯁꯥꯡꯕ ꯐꯤꯂꯝ ꯑꯃꯒꯨꯝ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯅꯧꯕ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯑꯃ ꯇꯧꯕ ꯔꯤꯛꯁ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯑꯌꯥꯝꯕꯅ ꯄꯥꯝꯅꯗꯦ ꯔꯤꯛꯁ ꯂꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯂꯧ ꯂꯧꯕꯁꯨ ꯑꯐꯕ ꯅꯠꯇꯦ ꯄꯨꯝꯃꯥꯡ ꯄꯨꯝꯇꯥꯛ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯣꯗꯤꯌꯟꯁ ꯅꯠꯇ꯭ꯔꯒ ꯀꯁꯇꯃꯔꯁꯤꯡꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯅꯠꯇ꯭ꯔꯒ ꯑꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛꯅꯤ ꯑꯁꯨꯝꯅ ꯁ꯭ꯅꯣ ꯋꯥꯏꯠ ꯑꯦꯟ ꯗ ꯁꯚꯦꯟ ꯗꯣꯔꯐ ꯗꯤꯁꯅꯤꯒꯤ ꯑꯍꯥꯟꯕ ꯐꯨꯜ ꯂꯦꯡ ꯍꯥꯏꯕꯗꯤ ꯄꯨꯡ 1:12 ꯁꯥꯡꯕ ꯑꯍꯥꯟꯕ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤ ꯆꯍꯤ 4 ꯆꯪꯅ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯈꯤ ꯍꯥꯏꯔꯤꯕ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯄꯥꯎꯁꯤ ꯂꯤꯛ ꯑꯣꯏꯔꯛꯈꯤ ꯑꯃꯗꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯗꯤꯁꯅꯤꯒꯤ ꯀꯝꯄꯅꯤ ꯑꯁꯦ ꯁꯣꯏꯗꯅ ꯕꯦꯡꯀ꯭ꯔꯞ ꯆꯠꯂꯒꯅꯤ ꯍꯥꯏꯅꯈꯤ ꯑꯃꯗꯤ ꯗꯤꯁꯅꯤ ꯐꯣꯂꯤ ꯍꯥꯏꯅ ꯐꯥꯎꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯤꯊꯈꯤ ꯊꯤꯅ ꯉꯥꯡꯅꯈꯤ ꯑꯗꯨꯕꯨ ꯗꯤꯁꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯊꯑꯣꯏꯅ ꯈꯜꯂꯨꯕ ꯇꯧꯗꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤ ꯑꯁꯦ 1938ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4ꯗ ꯔꯤꯂꯤꯖ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯃꯨꯚꯤ ꯑꯣꯏꯈꯤ $1.5 million ꯆꯪꯅ ꯅꯝꯕ ꯃꯨꯚꯤ ꯑꯁꯤꯅ ꯃꯇꯝꯗꯨꯗ $6.5 million ꯇꯥꯟꯕ ꯉꯝꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯨꯚꯤ ꯑꯁꯤꯅ $418 million ꯇꯥꯟꯕ ꯉꯝꯂꯦ ꯃꯁꯤꯈꯛ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤꯗꯃꯛ ꯑꯇꯣꯞꯄ ꯑꯣꯅꯔꯤ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯑꯃꯁꯨ ꯑꯃꯨꯛ ꯐꯪꯕ ꯉꯝꯈꯤ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯦ ꯗꯤꯁꯅꯤꯒꯤ ꯐꯦꯃꯤꯂꯤꯅ ꯗ ꯒꯣꯜꯗꯟ ꯑꯦꯖ ꯑꯣꯐ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯅ ꯈꯪꯅꯈꯤ
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯅꯤꯃꯦꯁꯟ ꯃꯨꯚꯤ ꯀꯌꯥ ꯄꯤꯅꯣꯀꯤꯌꯣ ꯑꯃꯗꯤ ꯐꯦꯟꯇꯥꯁꯇꯤꯛ 1940 ꯗ ꯑꯅꯤꯃꯛ ꯔꯤꯂꯤꯖ ꯇꯧꯏ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯅꯤ ꯑꯁꯤ ꯐꯖꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯦꯜ ꯃꯥꯡꯕ ꯁꯤꯅꯦꯃꯥ ꯑꯣꯏꯈꯤ 1941 ꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯗꯤꯁꯅꯤ ꯑꯉꯛꯄ ꯐꯪꯅ ꯄꯩꯁꯥ ꯄꯨꯊꯣꯛꯈꯤ ꯑꯁꯨꯝꯅ ꯗꯤꯁꯅꯤꯒꯤ ꯑꯉꯛꯄ ꯀ꯭ꯔꯤꯌꯦꯇꯤꯕ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯂꯦꯞꯇꯅ ꯍꯣꯠꯅꯕ ꯆꯣꯛꯊꯕ ꯅꯥꯏꯗꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯖꯕ ꯀꯌꯥꯁꯤꯅ ꯇꯣꯛꯊꯣꯛꯄ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯌꯦꯡꯅꯕ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯗꯣꯅꯥꯜꯗ ꯗꯛꯀꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯈꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯑꯁꯤꯕꯨ ꯄꯥꯝꯗꯕ ꯅꯥꯖꯤꯁꯤꯡꯒꯤ ꯃꯊꯛꯇ ꯇꯧꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯗꯣꯅꯥꯜꯗ ꯗꯛꯀꯤ ꯁꯦꯔꯤꯁꯁꯤꯡ ꯃꯊꯪ ꯄꯨꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯗꯣꯅꯥꯜꯗ ꯗꯛꯀꯤ ꯑꯍꯥꯟꯕ ꯁꯣꯔꯠ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤ ꯑꯁꯤ ꯗꯔ ꯐꯔꯔꯁ ꯐꯦꯁ ꯑꯣꯏꯈꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤ ꯑꯁꯤꯒꯤꯗꯃꯛ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗ ꯑꯃꯒ ꯑꯃꯨꯛ ꯐꯪꯈꯤ ꯗꯤꯁꯅꯤꯅ ꯃꯥꯂꯦꯝꯗ ꯈꯨꯗꯣꯜ ꯇꯧꯔꯝꯕ ꯑꯦꯅꯤꯃꯦꯁꯟ ꯃꯨꯚꯤꯁꯤꯡ ꯀꯌꯥ ꯂꯩꯔꯤ ꯇ꯭ꯔꯤꯖꯔ ꯑꯥꯏꯂꯦꯟꯗ 1950 ꯗ ꯁ꯭ꯇꯣꯔꯤ ꯑꯣꯐ ꯔꯣꯕꯤꯟ ꯍꯨꯗ ꯑꯦꯟड ꯍꯤꯁ ꯃꯦꯔꯤ ꯃꯦꯟ 1952 ꯑꯦꯂꯥꯏꯁ ꯏꯟ ꯗ ꯋonderland 1951 ꯄꯤꯇꯔ ꯄꯦꯟ 1953 ꯑꯐꯥꯎꯕ ꯑꯦꯅꯤꯃꯦꯇꯦꯗ ꯃꯨꯚꯤꯁꯤꯡ ꯑꯁꯤ ꯃꯃꯤꯡ ꯄꯟꯕ ꯌꯥꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯐꯤꯜꯇꯔ ꯌꯥꯎꯗꯅ ꯁꯤꯖꯤꯟꯅꯔꯛꯄ ꯃꯩꯈꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯪ ꯀꯦꯟꯁꯔꯗꯒꯤ ꯗꯤꯁꯅꯤ 1966 ꯒꯤ ꯗꯤꯁꯦꯝꯕꯔ 15ꯗ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯊꯥꯗꯣꯛꯈꯤ ꯍꯧꯖꯤꯛꯇꯤ ꯗꯤꯁꯅꯤꯒꯤ ꯗꯤꯁꯅꯤꯂꯦꯟꯗ ꯄꯥर्क ꯔꯤꯖꯣꯔꯠ ꯀꯌꯥ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯃꯨꯛꯇꯪ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯋꯤꯁꯅꯤ ꯂꯥꯏꯔꯃꯟꯕꯅ ꯌꯨꯝ ꯍꯤꯡꯒꯣꯜ ꯐꯥꯎꯕ ꯌꯣꯟꯊꯣꯛꯈꯤꯕ ꯈꯕꯔ ꯌꯣꯟꯗꯨꯅ ꯌꯨꯝꯗ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯖꯔꯕꯗꯤ ꯈꯟꯈꯤꯕ ꯑꯍꯥꯟꯕ ꯑꯦꯅꯤꯃꯦꯁꯟꯒꯤ ꯀꯝꯄꯅꯤ ꯃꯥꯏꯊꯤꯈꯤꯕ ꯀꯌꯥꯔꯛ ꯍꯟꯅ ꯕꯦꯡꯀ꯭ꯔꯞ ꯆꯠꯂꯕꯁꯨ ꯍꯟꯕ ꯂꯩꯇꯕ ꯁ꯭ꯇꯦꯟ ꯕꯦꯛ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯂꯩꯋꯥ ꯑꯣꯏꯈꯤꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩꯈꯤꯕ ꯂꯥꯏꯅ ꯍꯦꯛꯇ ꯇꯣꯛꯊꯣꯛꯈꯤꯗꯕ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯨꯈꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯎꯔꯒ ꯂꯩꯈꯤꯕ ꯗꯤꯁꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏ Do a good job. You don't have to worry about the money. It will take care of itself. Just do your best work. Then try to trump it. ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯣꯝꯅ ꯄꯥꯝꯅ ꯌꯦꯡꯕ ꯗꯤꯁꯅꯤꯒꯤ ꯃꯨꯚꯤ ꯑꯃꯃꯝꯒꯤ ꯃꯃꯤꯡ ꯃꯈꯥꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ